अहानबदे यामना मरु ओइबा पाउ खरा अपडेट थमजगे वाफोंग सोंगलुंग विलेज दा कुकी की पोपी फार्म हाउस जेडीओफ ना मै थादोकलमलबा मतुंग कुकी सिंगना नाउना अमुक रीसेटलमेंट तौनबा सेम साखरे सेंट्रल लीडर्स सिंगना कौरकपदगी दिल्ली दा हौजिक हौजिक लेनरबा मणिपुर की बीजेपी अमसुंग अलायंस पार्टी की एमएलए सिंग सेंट्रल लीडर्स सिंग हेकी मतुंग दा मिफम पांगथोकदौरिबा नत्रगना करंबा मतमदा पांगथोकदौरिबनो हाइबगे सबसाबा मतम लेप लैत्री हाइन हाइरी लाइखम पोपी लियांगमै नागा विलेज ता लोकल सिंगना गेट लोन खिबदगी कुकी ना थौरकपा गाड़ी मयाम अमा पंदुना लैरे हाइना पाउ अपडेट तौबिरी China na truck tagi khilaga kape yaba secret killer YJ-18 su puthorokpadagi Trump nungsa thikre. China na truck tagi khilaga kapa yaba matik mai leiba secret killer YJ-18 gi puthorokpadagi America gi President Donald Trump nungsa thirakre haidi. Reporters gi matungina China na khulai si sijinnaduna America gi samudra gi lamsingda sijinnariba transport ki thabak thoram singda yamna laina landaba ngambagi thauna China da laikre. Truck tagi khilaga kapa ngamba matik mai leiraba YJ-18 gi hariba misal asi subsonic Land attack cruise missile makal amani missile asi anti-safe oina su sijinnaba yai haina phongdorakli expert singna phongdorakpagi matung ina China na nauna puthorakli ba truck tagi aduma khinduna kapa ngamba YJ-18C hariba missile asi America gi long range anti-safe missile AGM-158C LRASM missile ga haifet manai hari China gi YJ-18C missile asi mamang chahi gi haukiba September thada ahanba oina Leiba asigi military day parade ta China na malengi mangda puthorakibani missile asi Khonjel gi yang bagi chang digi 0.8 hena yang na paiba ngami misal asigi khonjel amuke hena yang kharan mangamba amadi taptha hannabagi system su yauri misal asi amuke hena matik mele hena bagi damak China gi scientist singna advanced guided system hapchin duna su puthораkhibani loina na misal asi da navigation data link amasung AI na target setting tawba ngamba integrate su hapchin duna hena matik mele lehalakibani misal asi kablak matamda samudra da deploy tawriba warship sing da mathau tawriba lan mising na samudra mathakta paiba uchek amagum uhanna bagi akhanna system amasu yauri misal asi kilometer chatruk tagi na lising ama fawba sana kapangami misal asi tongan ba misal launch tawnaba system yaudana truck ta khinduna do makapangami South China Morning Post na phongdorakibada YJ-18 gi hariba misal asi America dagi oina di dungsa thiningai oire maramdi yamna araiba mawngda China na samudra da mathau tawriba US gi jahasingda landaba ngamlagani haina so phongdorakibani hari India na Iran dagi thaulai bigi mahutta Venezuela dagi oina leiragani haina US President Donald Trump na phongdokre India na Iran dagi thaulai bigi mahutta Venezuela gi thaw oina leiragani haina US President Donald Trump na phongdokre Air Force 1 tongduna Washington dagi Florida tamna chatkiba phongchat amada US President Donald Trump na pawmising na India na Venezuela dagi thaulai na bagi yanaba sing hana na thamnakre hari Venezuela gi thaulai na bagi yanaba sida China su saruk yabada taramna ui haina President Trump na thamlakti US Secretary of State Marco Rubio na Trump administration na Venezuela gi thaw gi revenue karak na bagi thawrang ama haudoki baga loina na athing matham khraba thaw sing yon bagi sale asina Venezuela gi maroi ba thabak sing da sijinagani hari US President Donald Trump na Venezuela gi oil industry bu kaidang da US ena subsidized investment tawroi haina su phongdoki Iran gi matang da palladuna President Trump na Iran amasung US gi marakta warisha na bagi tangai fadabalai amasung warisha na basigi mahai asi leiba ani gi marakta yanaba oigani hari leiba asigi matik mayai leiraba lan gi jahasing Iran tamna changsilliba asigi matang da mahakna pandraga su leiba ani gi marakta yasinabagi tangai fadabalai Haiki Canada amasung Cuba gi matang da paladuna President Trump na karigumba Canada da lalon itiki yana cherol sing China ga makhata na chatharabadi madugi paukum United States na matik chana pigani karigumba China gi marakta Canada na lalon itiki yasinaba thamlabadi madugi mai afaba oiroi haina su US President Donald Trump na yaksin warol thamlaki China na Canada lausin khiba US na pamde haina phongdokpaga loina na karigumba leiba ani gi marakta lalon itiki yasinaba laikhrabadi China na Canada sungsoi soidina lausin khragani haidi panba yai Canada na China ga lalon itiki yanaba thamlabadi chada chama tariff thamgani haina su khangan khiba laikhrabani Louisiana da Mardi Gras parade chalingai da mioi taruk nomaina Kaptuna Hatkhre Louisiana gi apikpa town amada Mardi Gras parade chalingai da nomai kapigi thodokta angang yauna mioi taruk sikre nomai kaptuna mihan mipun chatharakpadagi authority singna parade adu lefankhre hadi nomai kaptuna mioi taruk hatkibagi thodo adu Louisiana gi Clinton da leiba courthouse manakta thokkibani town adu da chei khudingi pangthokpa Mardi Gras parade chatharingai da sakhangdaba singna nomai kapsinduna landarakibani hari local broadcaster WBR Jenna reporter rokibada chahigi oiba thoram adu nomai kapana maram oiduna mapung fana lepkhre hari official singna phongdurakhiba warol amada nomai kapagi thodokta chenabani haiba mioi ama faduna custody da thamkhre amasung investigator singna nomai kapa adu da sijinabani haiba gari ama bosu khonguli bagi thabak chathari
Louisiana State Police na nomai kapiki thaudo adugi matangda thigatpa hokhibaga loinana court house adugi akoibada leiba lambi singsu thingjinki leiba adugi lanmi sing amasung Sarif ki thomi singna mafam maduda pamdaba thaudok sing makha tana thoktanaba parade yauna thabak thoram sing thingjinki hairi mioi lising amaga chahum rom leiba adugi apikpa town ama oriba Clinton asi Louisiana gi konung Baton Rouge Metropolitan area gi saruk ama oidi imung manung sing yauna pangthokhiba Mardi Gras parade aduda sakhangdaba singna furup sing adugi mathakta yamna nakna amasung atamnana nongmai kapsilakhibani United States chahi asigi oina nongmai paiba singna paktakna nami ha chathakibagi lista Mardi Gras parade ki thaudo asisu yauri nanpa Tishan gun balance archiversna thamlakpa warul amada hojik fawbada leibak sinba thungna paktakna nongmai kapagi thaudok kunga marirak thokre haidi China na ahanba oina engine ahum panba 6 suba generation ki fighter jet puthokre China na malem gi ahanba oina engine ahum panba sathiba makhal gi taruk suba generation ki fighter jet puthorakpadagi America gi luchingba sing tumba yana khidre haidi taruk suba generation ki engine ahum panba fighter jet asigi ahanba saktam social media da China na thadorakhibani fighter jet asi amuktang thau hankhibana chawrana kilometer lising ni panlom paiba ngami loinana malem gi khwaidagi advance oiraba taruk suba generation ki fighter jet makhal amani panba yabadi hojik malem gi leibak singda taruk suba fighter jet sanabagi thabak thoram paikhanarabasu maipakna puthokpa ngamdana leiribani America gi oinasu taruk suba generation gi F-47 fighter jet lakliba chahi 2028 fawbagi manungda puthokpa ngamnaba yamna kana honaribani hainasu phongdurakli Donald Trump da Saivas amadi Asim na tawkiba jadu mai pakhidrei America gi President Donald Trump da Pakistan gi Prime Minister Saivas Sharif amadi CDF Asim Munir na tawkiba jadu adu mai pakpa ngamkhidrei hairi report asigi matungina mamang chehida Saivas Sharif amadi Asim Munir anina America da chatuna Donald Trump da Pakistan da lairiba atangba makhal gi mineral sing gi polam yauraba box ama khudol tamladuna leiba asida lairiba mineral sing thinabagi proposal thamkhibani adubu handak pangthokadoriba global minerals conference ta Donald Trump na invite rakhidabani hairi chahi asida pangthokadoriba global mineral conference asida Donald Trump na India budi invite rakre asiguma phibam asida Pakistan gi senior politician Abdul Basit na Sahiba Sharif amadi Asim Munir na chathariba America gi strategy adu mai theory haina phongdu rakhibani loinana India bu global mineral conference ta invite rakhibasi Pakistan gi oinadi ikai ningai ni hairi US na landaraklabadi regional war thokani haina Iran gi supreme leader na phongdu rakre Iran na metro station marfugani thoi amasung parking road chahum changjafam launabagi semgatkhre Iran gi supreme leader Ayatollah Ali Khamenei na United States Jackson warol thamladuna karigumba leiba asigi mathakta landaraklabadi regional war thoklak loi hainingai leiti haikre Pahlavi rule lotion khibagi kumja 1979 revolution gi 47 suba chahi gi kumon mangoina na supreme leader asi Khamenei na pikiba warol amada matam asida karigumba United States na lan sokna bahuraglabadi lan adu leibak pumada santokpa yabagi oithokpa lei haiki Supreme Leader Khamenei na Persian Gulf ta Washington na aircraft carrier sing amasung lan gi jahaz sing thamjilakpa bu yaningdaba phongdokpaga loinana US ki thawong ase anauba nati haikre America gi official sing na mamangda su masiga cham manaba Jackson warol kaya thamkiba laikre haina Ali Khamenei na phongdokhibaga loinana Iran gi mathakta military gi action lokhanabagi thawrang khudangmak tawduna leire haina tatana US na phongdokhibasu leikhi haina mangna makha taki US President Donald Trump ki wafam sing asida Iran leibak na kaidonungda aki tuzung pokadaba nate Iran da leiriba miyam asigumba kihan khanganba singna humduna pugadaba su nate haina Supreme Leader Ali Khamenei na makha tana phongdokhi nakala maram da US amasung Iran gi marakda ungkhanabagi changkham thengna wangkhalakli ngaicher asida changjafam launabagi oina Iran na metro station marfugani thoi amasung parking road chahum semgatkhre Tehran Crisis Management Organization gi luchingba Ali Nasrina Tehran media da phongdurakhiba warul amada Tehran municipality gi passive defense na leiba adugi konungda lan soknaraglabadi miyamna changjafam launabagi mafamsing yengsinba loikre haidi passive defense committee gi surveillance school sing da leiba ariba lotfam chamanga ga taraga nipan mafam khangdokle amasung mafam sing asigi manungda chada kundi sengbat sagatpagi thabak chathari hari America na Iran da landana bahonarabasu Israel na tumina leishilibasi karambala longno America gi President Donald Trump na nuclear deal tawbada Iran na yaraktrabadi landagani haina thawrang tawrabasu Israel gi Prime Minister Benjamin Netanyahu na tumina leishilibasi karambala longno haina hangnarakre hari experts sing na phongdurakpagi matungina Israel gi Prime Minister Benjamin Netanyahu na hojik tumina leiriba asi akhanaba yamna aronba planning ama tawduna Iran da landana ba honaramba yai haina phongdoknarakli Israel gi Discourse Intelligence ki hanagi officer Danny
Norwichna fongdorokpagi matung ina Netanyahuna hojik tumina leiriba se Americana Iranda landarakraba matungda Israelna Iranda amuk karamba mawongda landaba yagadagi haibagi matangda planning tawrumgani maramdi Iran hariba leba asi Israelgi khwaidagi chawba yeknaba amani mamangda Israelna Iranda landaramdai matamdasu Benjamin Netanyahuna wafam amata fongdoktana tumina leiruraba matungda khangawdana Iranda landakibani Americana Iranda landanaba thorang pumnamak loikrabasu Israelna tumina leishinkre hairabasu hojik Israelda lanmisingi thabak thoramdi hanadagi amuka hena kankhalakpagi mami tari Americana Iranda landaba haibasi Israelgi khwaidagi apamba thabak amani hairi Director Rohit Sethi gi Mumbai yumna nongmai kapkiba matung Lauren Bisnoy gengi warning ngayu amasung yengu Director Rohit Sethi gi Mumbai residence da nongmai jingi anganba pungjada nongmai kapkiba do makoinani hairaduna jail da lairiba gangster Lawrence Bisnoy gi genga mari leinaba social media account amana post ama thagalakre Laurel Bisnoy gi profile picture ama yauba Subam Lonkar Arju Bisnoy gi mingda leiba social media account amadagi post aduna makoi gi thabak singda khut thingjilaktana hanna warning tawraba matungda Arju Bisnoy Subam Lonkar Hari Boxer amasung Harman Sandu kauba mioi sing asina nongmai kapagi thabak ama pangthokibani hairaki masi trailer amani ꯑꯩꯈꯣꯏꯒꯤ ꯋꯥꯔꯅꯤꯡꯁꯤꯡ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯈꯪꯗꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯄꯥꯗ ꯀꯥꯞꯂꯔꯣꯏ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯑꯣꯏꯅ ꯀꯥꯞꯂꯒꯅꯤ ꯍꯥꯏꯅ ꯄꯣꯁ ꯑꯗꯨꯅ ꯍꯥꯏꯈꯤ ꯄꯣꯁ ꯑꯗꯨꯅ ꯍꯤꯟꯗꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯁꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯣꯛꯇꯣꯕꯔ 12, 2024ꯗ ꯕꯥꯟꯗ꯭ꯔꯥꯗ ꯂꯩꯕ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯐꯤꯁ ꯃꯄꯥꯟꯗ ꯍꯥꯠꯈꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯕꯥꯕꯥ ꯁꯤꯗꯤꯛꯋꯤꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯔꯥꯏꯕꯛ ꯑꯃ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯒꯅꯤ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯐꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯂꯣꯠꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏ ꯆꯦꯛꯁꯤꯜꯂꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯊꯨꯅ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯣꯁ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯨꯝꯕꯥꯏꯒꯤ ꯖꯨꯍꯨ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯊꯣꯜ 9ꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯣꯔꯗ ꯑꯌꯨꯛ ꯄꯨꯡ 12:45 ꯔꯣꯝ ꯇꯥꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯑꯗꯨꯒꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯒꯦꯡꯒꯤ ꯋꯥꯔꯅꯤꯡ ꯑꯗꯨ ꯂꯥꯛꯈꯤꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯔꯨ 5 ꯀꯥꯞꯂꯝꯈꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯖꯤꯝ ꯑꯃꯒꯤ ꯒ꯭ꯂꯥꯁꯇ ꯃꯔꯨ ꯑꯃ ꯄꯥꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯕꯦꯂꯤꯁꯇꯤꯛ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯑꯃꯅ ꯏꯚꯤꯗꯦꯟꯁ ꯈꯣꯝꯖꯤꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈ꯭ꯔꯦ ꯃꯨꯝꯕꯥꯏ ꯄꯨꯂꯤꯁꯅꯗꯤ ꯄꯣꯁ ꯑꯗꯨ ꯀꯤꯍꯟꯅꯕꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯊꯃꯛ ꯑꯃꯅꯤ ꯍꯥꯏꯔꯕꯁꯨ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯅꯦ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 4 ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯔꯦꯁꯤꯗꯦꯟꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯈ꯭ꯔꯦ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯇꯤꯝ 12 ꯁꯦꯝꯈ꯭ꯔꯦ ꯂꯣꯔꯦꯟꯁ ꯕꯤꯁꯅꯣꯏꯒꯤ ꯒꯦꯡ ꯑꯗꯨꯅ ꯑꯦꯛꯇꯔ ꯀꯣꯃꯦꯗꯤꯌꯟ ꯀꯄꯤꯜ ꯁꯔꯃꯒꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯀꯦꯐꯦꯗ ꯇꯧꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯒꯤꯗꯃꯛ ꯍꯧꯈꯤꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅꯅꯤ ꯍꯥꯏꯔꯛꯈ꯭रे ꯑꯗꯨꯒ ꯑꯦꯛꯇꯔ ꯁꯜꯃꯥꯟ ꯈꯥꯟꯗꯁꯨ ꯀꯤꯍꯜꯂꯛꯄꯁꯤꯡ ꯂꯩꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯃꯗ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯃꯄꯥ ꯁꯂꯤꯝ ꯈꯥꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅ ꯍꯦꯛ ꯆꯠꯄ ꯕꯥꯟꯗ꯭ꯔꯥꯗ ꯀꯤꯍꯟꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯊꯝꯂꯝꯈꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯃꯇꯦꯡꯅ ꯕ꯭ꯔꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯕ ꯉꯝꯂꯒꯅꯤ ꯔꯤꯄꯣꯔꯠ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯃꯇꯦꯡꯅ ꯆꯤꯞ ꯌꯥꯎꯗꯅ ꯕ꯭ꯔꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯑꯅꯧꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯂꯣꯟ ꯃꯁꯛꯀꯤ ꯀꯝꯄꯦꯅꯤ ꯅ꯭ꯌꯨꯔꯣꯂꯤꯡꯛꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯄꯥꯕ ꯉꯝꯅꯕ ꯕ꯭ꯔꯦꯟꯗ ꯆꯤꯞ ꯍꯥꯞꯆꯤꯟꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯀꯝꯄꯦꯅꯤ ꯒꯦꯁꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯗ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯤ ꯑꯃꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯕ꯭ꯔꯦꯟꯗ ꯆꯤꯞ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯔꯒꯅꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯌꯥꯑꯣꯂꯨꯞ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡ ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐ꯭ꯔꯦꯇꯔꯅꯤꯇꯤꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐ꯭ꯔꯦꯇꯔꯅꯤꯇꯤ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯌꯥꯑꯣꯂꯨꯞ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡ ꯊꯥꯒꯤ 18ꯇ ꯌꯥꯑꯣꯂꯨꯞ G5ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ MS ꯏꯂꯤꯗꯥꯁ ꯐꯨꯑꯦꯜ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ MSGH ꯁꯣꯔꯣꯖꯤꯅꯤ ꯗꯦꯕꯤ ꯐꯤꯂꯤꯡ ꯁ꯭ꯇꯦꯁꯟꯕꯨ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯅꯤꯁꯤꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯤꯅꯕ ꯑꯃꯁꯨꯡ ꯄꯝꯞꯁꯤꯡꯕꯨ ꯅꯣꯔꯃꯦꯜ ꯗꯦꯂꯤ ꯁꯦꯜ ꯇꯧꯕꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯂꯥꯛꯄ ꯗꯣꯅꯦꯁꯟꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ CSOꯁꯤꯡꯒꯤ ꯂꯩꯀꯥꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯡꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ JACꯁꯤꯡꯒꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯒꯤ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯀꯣꯔꯣꯅꯥꯅ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯄꯤꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛꯀꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ May 3, 2023ꯗꯒꯤ ꯍꯧꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯈꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯃꯅ ꯍꯥꯟꯅ ꯌꯣꯟꯖꯔꯝꯕ ꯁꯦꯜꯁꯀꯤ ꯁꯔꯨꯛꯇꯒꯤ 50% ꯍꯟꯊꯅ ꯁꯦꯜꯁ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯤꯃꯛ ꯒꯥꯔꯤ ꯑꯃꯅ ꯊꯧꯗꯨꯅ ꯆꯠꯄ ꯌꯥꯕ ꯂꯝ ꯇꯦꯟꯁꯤꯟꯈꯤꯕ ꯑꯃꯗꯤ ꯕ꯭ꯂꯦꯛꯇ ꯗꯤꯖꯜ ꯂꯧꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯀꯟꯇ꯭ꯔꯦꯛꯇꯔ ꯀꯌꯥ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯁꯦꯜꯁꯀꯤ ꯐꯤꯚꯝꯗ ꯁꯣꯟꯊꯍꯜꯂꯛꯈꯤꯕꯅꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯀꯝꯄꯦꯅꯤ ꯁ꯭ꯇꯦꯟꯗꯔꯗ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯕꯦꯡꯛꯁꯤꯡꯗꯒꯤ ꯑꯆꯧꯕ ꯂꯣꯟ ꯂꯧꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯍꯨꯟꯗꯕ ꯌꯥꯗꯕ EMI ꯑꯃꯗꯤ ꯁꯦꯟꯗꯣꯏꯁꯤꯡ ꯍꯨꯟꯕꯗꯁꯨ ꯑꯋꯥꯕ ꯑꯣꯏꯔꯤ
Masina petrol pump singbu bengna lawsinkhibba yabagi akiba leiri nakala maromda Imphal Valley da leiba petrol pump kaya chalaiba ngamdabadagi mapan lamgi company natraga lalon itik tawba miyoisingda yonthokpa natraga chalaihanba kaya yawaragli. Hairaba company lalon itik tawba miyoising asidi public da sales tawdrabasu mangjaba leite makhoigi oinadi mapan lamdagi lakpa Manipur da thabak suriba contractor kayaga mari thamduna Black the Sales Story. Masina Makha Dum Chataraklabadi Manipur Machana Chalaiba Pam Layek the Bamatam Amasoidina Lakpi Yai Amasung Pam Singi employees sing Mapalam Gimina Oirak Padanatana Market Monopoly Torakpa Yai Haribasi Petrol Pam Mapusingi Maral Sunati Manipur Gifibam Amasung Sendong Yamna Pikba Aduga Loan Gi Sel Tibang Amlakta Bakaya Sina Thogan Bani Petrol Pump Sing the Yoliba Product Sing Maru Oina Petrol Amasung Diesel Asilenga Lepa Retail Price Tag Yon Bani Masidagi Fanglakpa Pikpa Sendong Khara asina employees singi salary lenga ki tax bank ki EMI sendoi company gi renewal fee donation amasung ate topa chading kaya tawri bani challiba expenditure mayam asi konadi haiduna thawgi mamal hengatuna yonba yaba sunati atai product sing haibadi cheng hawai aluna jingba sing asidi expenditure hengalakpagi matugina market price lepi adubu thawdadi madu yade Manipur Petroleum Dealers Fraternity na petrol pump mapu singi mo sinduna hainingba wafamdi petrol pump sing na thengnariba awaba sing adu yawolof ichil inaw sing na ubiyu iraicha sing na tawjaba business sing bu yokhatpiyu petrol pump sing da bom langsinba ki tujung thoonba pump thingjinbagi thabak tawbiganu iraicha sing na tawjaba business mutkriba haibasi aikhoigi khudingmakki mangjabani haina cherol asina fongdorakli Chief Minister Gilam Jelda Biren Saitaberta Amasung Khemchan Yauri Agency BJP ki national leader singi Maikai digi BJP Manipur Pradesh ki president ki khuthangda hayeng nungthil fawbagi manungda NDA ki MLA sing Delhi da laknaba khangalakpagi matung inna ngasi ayamba MLA sing na Delhi ki dama Imphal thadokna kibaga loiduna Pao ki agency amana tawrakpa Reporta karigumba Manipur da popular government ama lehalaklabadi maduda chief minister oinabagi akanba lamjel tanariba singi manungda hanagi chief minister Biren speaker TH Saitaberta amasung Hanagi Minister Waikem Chanyauri haina BJP gi senior leader amana fongdorakle haina palli Pausin hai mamang thagi taraga manga dasu Kuki jogi MLA khara yauna BJP gi MLA singa party gi national leader aniga phaminaduna wari sanakrabani hairaduna Hojik Manipur Legislative Assembly gi apunba seat humfu gi manungda NPP gi ama laikhidraba matungda manga NPF ki manga Congress ki manga Kuki People Alliance ani JDU ama amasung BJP gi MLA kuntraga taret leiribani hari Adumoinamak BJP ki MLA taret yauna Kuki jogi MLA singna makhoi gi CSO singa khusam naduna Manipur dagi legislature gi power yawa union territory separate administration pinana ba demand tawrakli bani haiba wafam supalli aduga August 6 2023 da Kuki People's Alliance na Biren luchingwa lengak sawgatlambadagi tokhibani haibadi report su tawrakli